Pagi mana? Manipur Pokui mana? Itu Pakang mana? Kanglay Pagi mana? Ayum. Manipur ki puwari da han Oina Lamdam asigi thona faraba Naha Lishing tara henbana Amata Oina ngasi ibudau fakang ba yek fafal gi mamangda lingjen mana na lepto na irai baga asigi yaifana ba khongpham set na lemin na duna lalfam dangi mai leiduna seloi ingam firal thesage haina wasak Loukhre Yucho Manipur haina mingthonduna tongan ba district kaya dagi lagdiba yamlaba Naha oiriba miyoi kaya ngasi Imphal East district in manungsan ba kongman atom lekai da leiba SWC ground mi fam amma pangthok paga loinana Amata oibagi lipun punsinduna Naha sing aduna iram gadam gidamakta nata sing da thongna pinabiyo haina thongni jakhibaga loinana punna wasak lominakhi Yucho Manipur hairiba asi Manipur da leiriba Naha oiriba sing Amata oina punsinnabagi damak semba platform amane platform asi CSO amanate amadi kanaguma political party amataga mari leinade haina phongdokhibaga loinana mifam adu da saruk yakhiba yamlaba Naha oiriba miyoi kaya aduna Warep mangasu yetnaba yaudana Warep Loukhre Amata oina Loukhre Warep sing adudi irei pak asigi wo yellow mi gi damak ta leibak ki thoram thogai kaya da lepa leitana hona birak de CSO punamakki apunbagi oiba chap chapa tawpham thopa thabak athuba da praja miyam da khangalo Manipur integrity da signara pa asai political de thengnana ba state assembly mi fam athuba da kawgada bani masin mention tuna leiriba MLA amade minister sing arepa thodang athuma matam da khangalo political ground toklaga iraicha ama oibagi thodang lobiu lal asina maram oiraga sokhalaba miyoi sing amade thawai thakraba mayamgi Athubada compensation piba amadi awa ana taraba miyoi singidamakta kendra adugi MLA na thodang loba Assam Rifles na open secretary mateng pangle haiba miyam na khangnare unare maram aduna Manipur dagi athubada Assam Rifles loktoktuna neutral oiba force thamnaba Manipur government da takshin bane Hairiba Firep Singh asi Loukhre loinana Firep Singh asi numit humni gi manungda mari leinam miyoi singna thabak oina pangthokrabade Manipur da leiriba Naha oiriba Singh ana Amata oina punsinduna sakchelakpa khonjang sinda mari leinam miyoi singna daita pugadabane haina su khangali Asi koilong nongda kabangsa salai kapumana hari wasak tham Simu nangi mingkaiga loinana leibaki kaiphonaba hari wasak Loukhre langam bidau tekpa aphabata lanjingba asingabata tuminba pina bidamu Kanglay ima gidamak masa sing nei khoina hawai ase jingna balaitana budo pakham gi mingkai sonjaduna Kanglay Pagi mana Manipur Pokui